Taranipan da ngamkai kanna ba honabada laikhidaba singi mafamda amuko amadi UCM na sinduna kripata miyam na laishu katpagi thoram pangthokli Abdul Kadir Mihat Kamari Laidana Pangalte Manipur na ngarang ahing nongyai Manipur pumbada kaukiba total shutdown hantokre ISCOM media pum ing tabiri ba khwai pun mak pai pinki okram na taram nok chari pungjasi faw bagi maroi ba paw sing pizari The Great June Uprising and Unity Day Observation Committee Amuko Amadi UCM na silangduna The Great June Uprising Unity Day gi chahi kungamari mapung farak pagi palan thauram ngasi ke Krupat Memorial Complex ta tongan ba luchingbi CSO gi leader sing Mera Pai bi luchingbi sing Manipur da khunda minari ba tongan ba furup singi Miyoi kayana saruk yaduna pangthokli thauram asida ingkum jali sing aniga supna amagi jun gi tarani panda mamalai ba ki damakta thawai kat khraba singi mafamda miyamna leisu katuna ikai khumnaba udli thauram asiga mari leinana jenim samadi rims ki blood bank singa khusamnaraga blood donation tawbagi thauram amasu pangthokli tongan ba CSO singi luchingbi kayana jun tarani pan thokibagi maramda amadi hauzik manipur da thokliba issue kaya asigi maramda masa gi oiba mot phongdok tuna wangangki ningsing baya Englishing aniga supna amada central government na without territorial limits haiba wahai ahum asi NACN IM ga ceasefire taunabada hablakpadagi Manipur gi miyamna Imphal gi tongan ba lambi singda thoklaktuna yaning da ba phongdok tuna state assembly lenga ki official quarter kaya amadi tongan ba political party singi office singmai thaduna khongjang changsinki irang adu yamna kansil lakpadagi Laksin na bahot bada security personnel singna nongmay kapada miyoy taranipan laikide ngasigi numit asida mamalay baki damakta ngamkhay kan na bagi damakta ngak na bahot bada laikidriba singi mafamda imong manung amadi laybak miyam na mitlu pirangaloy na makoybu ningsing duna laikatli Thauram asibu miyamna saruk yana bagi damakta ngasi Imphal da layribak khwairambal ima kaithel yauna mahayloy sang kaya thong Hangna khidre passenger puba gari kaya chain bagi changsu namely Sanga ba sahi ji kuire 1997 dagi hore moni phong na Manipur thugai na bhona base kangrup amada amada tawga 97 dagi hora amne ngasi 2025 faw ga lingri kari wafam do bharat ki sudu yana che to loigre loigadi loire haigera sangdu haigera ama haigado natro nation khojal laga thamjil laga koi machen sum hanan ba khulai sum phagat kadamne khulai sidi khulai phagat pa bise ain gi matung na ain gi ming di yadi phagat piro ba ching de ju phagat tam de ju phagat piro ba koki jo militant jing na pare ba khulai jing se Myanmar le puchre myam je asi chu mi siri ba kapi ba sonde mona sonde tampakta Police station jeng degi lakhiba state ki kharkar ki khulai thamam de lakhiba khulai ju thang ul adu thang sum phane tawle gi yabra ba adugumba thoksin thong aduna ne ngasi ekoina Bharat Sarkar ki mayok da mogi thoksin ji yaning de amadana ma haijan taw boi thabak se masi tawbirano hoji ekoi de som haijan le ekoi means Manipur ki politician sing mapungda maitei politician sarkar je loktho thamaga semdore thajabani na maitei ki MLA sing ju ngala ga khoi thu semani ngale tu chimini media la khai reise mi thajaba pi ba mi gi ngasai longnam lang da false promise myam hodagi madu gi lang da khoi thura khoi toy ne ba pura nga hol lei bane ba thabak suandre ba khoi yam chengna khoi thabak suja nomjara ga mi pan tang da hingjiram ba punsi je ngasi ji loi tan dhara ngaw da ni ri ga cha ba akhoi gi economy pura collapse ha halaga irang tau le halaga sum deli chale le halaga dana phamal le halaga maira khong ke chale le halaga sonda koi police ka security confront tongna le halaga thapak ingang suandraga chen thungi phim phalandraga sathina walaga ekoi si sangi phine bai thak le halaga hata sanani mong sana bane ba ekoi khunai di yamna chawong hongna yam mating le jaba du khunai ma do ngasi mana manghan bi re
Abdul Kadir Mihat Kamari Lainana Pangal Tem Manipur na ngarang ahing nongyay Manipur pumbada kaukiba total shutdown handokre. Abdul Kadir Mihat asida chenariba miyoy khuding maki mathakta logi oiba thabak lokhatpaga loinana matik chaba chairak phanghangadabani hairaduna ngarang ahing nongyay Manipur pumbada Tauramba shutdown adu ngasi Manipur da June 19 uprising unity day gi thauram pangthokadaba leibana komthokle hairi. JAC na Manipur gi governor da Thakiba matamgi matungda laurakpa warep amadi thabak thoram pumnamakta pangal temna JAC ga punna chatminagani amadi support tawgani Manipur da lairiba tongan ba CSO singa akaknaba Kongjang changsin na basem saba loire maram aduna governor amadi mari lainaba singna JAC na thariba matamgi manungda taliba demand sing pinana bahot na biyo haina pangal tem na akan bawa fam fongdorakli Pangal tem Manipur na ngasi 17 May 2025 pi aying nongyay dagi tawjagani haina Tauramba shutdown na to hayeng 18 June asin laibaki aruba thauba singda sintha leptuna ikai khumnaba utpa leibana maram moiduna hayeng gi ahing nongyai phawba komthok jare amadi mihat asi JAC na governor da thakiba matamgi matungda lorakpa warep amadi thabak khuding makta Pangal te Manipur JAC ga chatminagani amadi support tawjagani amadi Manipur da leiriba tongan ba CSO singa akan ba khongjang kaya chang sinnaba sem saba loijare maram asina governor amadi mari leinaba singna JAC na thariba matamgi manungda taliba demand sing mapung phana pinabagi damakta chekshin waronchu mangjawna thamjari Paugi merak thata ateng break amakhak lausari I come from Ukhrul, a small town in Manipur. While growing up, I didn't always see how my voice could shape decision. But I have learned something important. Every vote counts. And it begins with your name on the electoral roll. If you are turning 18 on or before the 1st of July, it's your time. It's your right. Register to vote. Don't wait to be told. Don't let others decide for you. Wherever you are from, your voice matters. Get registered as a voter and be counted. Count me in. Break matungda mayamba mukana taram nokchari makhataba pau pizari. Champhai police na Chalbavia junction ga naknana leiba Champhai police check gate tagi chingnaba gari ani check tawbada aina yadaba moongda puduna chatlamba heroin kg amaga fagat pangamkhre mari leinaba official singna fongdorakpada case asida chenaba miyoy ani fagat pangamkhre hairi faraba miyoy ani adudi palira kawi mahak sai hapui kolasip district ki bugwanai dagini mangondagi heroin kg amaga gram chamaga kunga mari fagat ki atopa miyoy aduna lalram gai kawi mahak dintharveng champhai dagini hairi mangondagi heroin gram mrfutara nipan fagat ki makoi animak narcotic drugs and psychotropic substances NDNPS act ki makhada fajan khre hairi loisilakpada maruiba pau amukhana thamsari June 19 da ngamkhai kanana bahona bada leikhidaba singi mafamda amuko amadi UCM na sinduna krekri parta miyam na lei sukatpagi thauram pangthokli Abdul Kadir Mihat Kamari lainana pangal te Manipur na ngarang ahing nongyay dagi Manipur pumbada kaukiba total shutdown handokre ISCOM media na santok chaba Manipuri pau pungja sifau bagi oinadi matang swasta loisinjari makadaba pau singgidamak ISCOM media bodumak mityeng ta tuna leibiu